ꯁꯣꯟꯗ ꯏꯟꯁꯥꯡ ꯋꯥꯠꯂꯦ ꯀꯩꯅꯥꯒꯤ ꯁꯣꯟꯗ ꯏꯟꯁꯥꯡ ꯋꯥꯠꯂꯦ ꯍꯥꯏꯔ ꯑꯩꯅ ꯑꯗꯨꯝ ꯂꯧꯈꯠꯄ ꯀꯥꯎꯔꯦ ꯕꯣꯔꯥ ꯍꯥꯞꯄ ꯀꯥꯎꯋꯦ ꯍꯥꯏꯕ ꯍꯥꯞꯆꯔꯒꯦ ꯕꯣꯔꯥ ꯂꯧ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯆꯥꯕꯒꯤ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦꯅ ꯂꯥꯛꯆꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯀꯩꯅꯣꯗꯤ ꯅꯤꯡꯊꯝꯊꯥ ꯂꯥꯛꯑꯦꯕ ꯅꯤꯡꯊꯝꯊꯥ ꯂꯥꯛꯑꯕꯅꯤꯅ ꯅꯤꯡꯊꯝꯊꯥꯒꯤ ꯆꯥꯅꯕ ꯑꯩꯒꯤ ꯇꯦꯕꯜꯁꯦ ꯃꯔꯦꯡ ꯆꯠꯂꯦ ꯅꯤꯡꯊꯝꯊꯥꯒꯤ ꯆꯥꯅꯕ ꯑꯍꯥꯎꯕ ꯊꯣꯛꯑꯕꯅꯤꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯒꯅꯤ ꯍꯛꯆꯥꯡꯁꯨ ꯅꯣꯏꯒꯅꯤ ꯃꯌꯥꯝ ꯅꯥꯗ ꯌꯦꯛꯇꯅ ꯄꯨꯟꯅ ꯃꯌꯥꯝ ꯂꯩꯃꯤꯟꯅꯁꯦ ꯀꯣꯔꯣꯅꯥꯗꯤ ꯍꯟꯊꯈꯔꯦ ꯑꯗꯨꯕꯨ ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯛꯄꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯗꯤꯀꯣ ꯌꯥꯝ ꯆꯤꯜꯂꯦꯕ ꯀꯩꯅꯣꯗꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕ ꯈꯣꯠꯄ ꯏꯪꯉꯕꯅꯤꯅꯀꯣ ꯅꯥꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯀꯩꯅꯣꯁꯤꯡꯁꯦꯀꯣ ꯂꯥꯏꯅꯥꯁꯤꯡꯁꯦ ꯈꯔ ꯍꯦꯟꯖꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦꯀோ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯝ ꯆꯤꯜꯂꯦ ꯑꯩꯈꯣꯏꯗꯗꯤ ꯊꯕꯛ ꯍꯥꯡꯕ ꯂꯩꯇꯦ ꯇꯦꯕꯜꯁꯦ ꯃꯈꯣꯡ ꯒꯣꯔꯣꯡ ꯆꯦꯜꯂꯦ ꯏꯆꯥꯅꯨꯄꯤꯒꯤ ꯇꯦꯕꯜꯅꯦ ꯑꯩꯁꯦ ꯋꯥꯏꯔꯤꯅꯦ ꯑꯩ ꯂꯩꯖꯗ꯭ꯔꯦ ꯑꯩꯒꯤ ꯇꯦꯕꯜ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯑꯩꯅ ꯄꯨꯖꯔꯛꯏꯕ ꯃꯊꯦꯜꯁꯦ ꯉꯥ ꯊꯣꯡꯕ ꯌꯦꯟ ꯊꯣꯡꯕ ꯀꯔꯤꯝ ꯅꯠꯆꯗꯦ ꯑꯩꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯦꯅꯦ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯑꯩ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯩꯅ ꯏꯔꯒ ꯊꯝꯖꯩꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯁꯤꯗ ꯀꯩꯅꯣꯁꯤꯗ ꯏꯔ ꯊꯝꯖꯕꯅꯦ ꯃꯥꯅꯅꯦ ꯑꯩꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯑꯩꯉꯣꯟꯁꯤꯗ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯇꯣꯟ ꯆꯅꯨꯅ ꯍꯥꯏꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩ ꯄꯥꯖꯔꯛꯀꯦꯀꯣ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯠꯇ ꯆꯥꯕꯤꯔꯛꯑꯣ ꯅꯦꯅꯦ ꯉꯥꯁꯨ ꯁꯥꯁꯨ ꯑꯃꯠꯇ ꯆꯥꯖꯗꯕꯒꯤ ꯍꯥꯏꯖꯕꯅꯦꯅ ꯍꯥꯏꯀꯣ ꯑꯗꯣ ꯇꯣꯟ ꯆꯅꯨꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯅꯦ ꯉꯁꯤ ꯅꯦꯅꯦꯅ ꯀꯩꯅꯣ ꯄꯨꯖꯔꯛꯏꯁꯦ ꯍꯋꯥꯏ ꯊꯣꯡꯕ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯀꯩꯝ ꯌꯥꯎꯗ꯭ꯔꯕꯅꯦ ꯏꯃꯥ ꯕꯣꯔꯥ ꯍꯥꯞꯍꯧꯗ꯭ꯔꯦ ꯀꯥꯎꯔꯦ ꯕꯣꯔꯥ ꯍꯥꯞꯄ ꯀꯥꯎꯋꯦ ꯍꯥꯏꯕ ꯍꯥꯞꯆꯔꯛꯑꯒꯦ ꯕꯣꯔꯥ ꯂꯧꯊꯣꯛꯑ ꯊꯝꯃꯦ ꯁꯤꯗꯀꯣ ꯑꯩꯅ ꯕꯣꯔꯥ ꯍꯥꯞꯄꯛꯀꯦ ꯇꯣꯟ ꯆꯅꯨ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯑꯩꯅ ꯀꯩꯅꯣꯗ ꯊꯤꯕꯗꯅꯦ ꯀꯔꯤꯕ ꯀꯣꯃꯦꯟꯁ ꯄꯤꯈꯤꯕꯗꯨꯗ ꯊꯤꯕꯗꯨꯗꯅꯦ ꯑꯁ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯊꯤꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯤ ꯕꯣꯔꯥ ꯍꯥꯞꯄꯒ ꯍꯧꯔꯤꯅꯦ ꯁꯤ ꯑꯂꯨ ꯕꯣꯔꯥ ꯄꯥꯈꯣꯟ ꯈꯔ ꯍꯥꯞꯆꯔꯒ ꯕꯣꯔꯥ ꯇꯧꯔꯦ ꯕꯣꯔꯥꯁꯦ ꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ 2 4 6 7 ꯈꯔ ꯍꯥꯞꯆꯟꯒꯦ ꯍꯛꯆꯥꯡ ꯕꯣꯗꯤꯁꯤꯒ ꯆꯥꯟꯅꯅꯕ ꯍꯥꯞꯆꯟꯒꯦ ꯕꯣꯔꯥ ꯀꯥꯍꯧꯕ ꯋꯥꯅꯤꯗ ꯇꯣꯟ ꯆꯅꯨ ꯅꯪꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯗꯒꯤ ꯕꯣꯔꯥ ꯑꯗꯒꯤ ꯇꯤꯜꯍꯧ ꯉꯥꯏꯔꯣꯡ ꯈꯔ ꯂꯩꯖꯔꯦ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯄꯨꯡꯊꯣꯟ ꯑꯆꯧꯕ ꯑꯃ ꯑꯩꯗꯧꯅ ꯅꯣꯏꯕ ꯑꯃ ꯈꯤꯜꯂꯤꯁꯦ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯑꯣꯏꯅ ꯁꯤꯅ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯇꯣꯟ ꯆꯅꯨꯁꯦ ꯁꯥ ꯉꯥ ꯆꯥꯗꯦ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯈꯟꯕꯗꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯉꯥꯔꯤ ꯐꯥꯎꯕꯗꯤ ꯆꯥꯔꯝꯒꯅꯦꯅ ꯅꯅꯦꯅ ꯈꯜꯂꯦꯀꯣ ꯅꯦꯅꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩ ꯀꯩꯅꯣ ꯈꯨꯠ ꯍꯥꯝꯃꯕꯅꯦ ꯉꯁꯥꯏꯅ ꯑꯗꯣ ꯀꯩꯅꯣ ꯇꯧꯅꯅꯦ ꯋꯥꯔꯤ ꯁꯥꯅꯀꯣ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ ꯁꯤ ꯀꯩꯅꯣ ꯀꯔꯤ ꯄꯦꯔꯨꯛ ꯀꯥꯡꯁꯨꯅꯦ ꯄꯦꯔꯨꯛꯁꯦ ꯂꯣꯏ ꯁꯨꯗꯦ ꯄꯦꯔꯨꯛ ꯑꯐꯨꯠꯄꯤ ꯅꯠꯇꯦꯕꯀꯣ ꯇꯦꯛꯅ ꯇꯧꯔꯒ ꯁꯤ ꯃꯪꯒꯟꯁꯦ ꯀꯪꯅ ꯉꯧꯔꯒ ꯇꯧꯔꯒ ꯅꯩꯈꯥꯏꯕꯤꯗꯣ ꯑꯗꯨꯅ ꯑꯩꯅ ꯇꯧꯖꯔꯛꯀꯗꯣꯏꯁꯦ ꯅꯦꯅꯦꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯅꯧꯕ ꯊꯦꯡꯅꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯟ ꯏꯈꯨꯔꯥ ꯏꯇꯣꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯁꯥꯝꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯆꯥ ꯑꯃ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯀꯣꯃꯦꯟꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯋꯥꯔꯤ ꯁꯥꯅ ꯃꯌꯥꯝꯁꯤ ꯉꯥꯔꯤꯁꯦ ꯅꯩꯖꯔꯛꯀꯦ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯆꯥꯕꯒꯤꯗꯀꯣ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯁꯦ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯑꯗꯣ ꯌꯥꯝ ꯌꯥꯝꯕꯗꯣ ꯑꯩ ꯑꯃꯨꯛꯇꯪꯗꯗꯤ ꯆꯥꯕ ꯉꯝꯖꯔꯛꯑꯣꯏ ꯑꯗꯨꯅ ꯂꯣꯏꯅꯕ ꯅꯣꯏꯁꯨ ꯉꯝꯃꯣꯏꯕꯀꯣ ꯑꯃꯨꯛꯇꯪꯗ ꯂꯣꯏ ꯆꯥꯕꯗꯨꯗꯤ ꯑꯗꯨꯅ ꯃꯊꯪ ꯁꯣꯏꯗꯅ ꯑꯗꯨ ꯃꯊꯪ ꯇꯞꯅ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯇꯣꯟ ꯆꯅꯨꯒꯤ ꯍꯋꯥꯏꯁꯤꯃꯗꯤ ꯆꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯤꯡꯖꯨ ꯁꯨꯃꯥꯏꯅ ꯇꯣꯠꯄꯁꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯍꯥꯟꯅ ꯍꯋꯥꯏ ꯃꯪꯒꯜ ꯀꯪꯅ ꯉꯧꯕꯁꯦ ꯍꯥꯟꯅ ꯇꯣꯠꯅꯕ꯭ꯔꯥ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯍꯥꯟꯅ ꯇꯣꯠꯅꯕ꯭ꯔꯥ ꯄꯦꯔꯨꯛꯁꯦ ꯍꯥꯟꯅ ꯇꯣꯠꯅꯕ꯭ꯔꯥ ꯀꯣꯃꯦꯟꯁ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯗꯤ ꯁꯤ ꯍꯥꯟꯅ ꯇꯣꯠꯆꯒꯦ ꯄꯦꯔꯨꯛꯁꯦ ꯍꯥꯟꯅ ꯇꯣꯠꯊꯣꯛꯄꯗꯣ ꯀꯩꯅꯣ ꯇꯧꯗꯦꯅ ꯇꯧꯅ ꯍꯥꯎꯕ ꯋꯥꯠꯂꯦꯅ ꯇꯧꯅꯦꯕ ꯁꯦꯡꯒꯥꯗ ꯆꯥꯕꯒꯤ ꯁꯦꯡꯒꯥꯗ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯍꯥꯏꯕꯤꯅꯨ ꯍꯥꯏꯔꯣ ꯈꯨꯠꯅ ꯈꯌꯥꯝ ꯅꯩꯒꯦ ꯍꯥꯎꯅꯕ ꯃꯅꯝꯁꯦ ꯎ ꯃꯣꯔꯣꯛꯅꯦ ꯀꯥꯎꯋꯦ ꯍꯥꯏꯕ ꯀꯥꯎꯔꯦ ꯎ ꯃꯣꯔꯣꯛꯅꯦ ꯑꯩꯅ ꯅꯩꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯔꯨꯛ ꯀꯥꯡꯁꯨꯗꯗꯤ ꯅꯞꯇ꯭ꯔꯤꯉꯩ ꯍꯥꯎꯋꯤꯗꯅꯀꯣ ꯑꯗꯣ ꯁꯤꯗꯤ ꯑꯇꯦꯛꯄ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯞꯇ꯭ꯔꯦ ꯑꯇꯦꯛꯄ ꯑꯣꯏꯕꯅꯤꯅ
ꯈꯪꯗꯦꯗ ꯑꯩꯈꯣꯏꯗꯤ ꯆꯥꯔꯤ ꯊꯛꯏꯉꯩ ꯃꯊꯦꯜ ꯂꯨꯀꯣꯏꯁꯦ ꯑꯗꯨꯝ ꯄꯍꯥꯎꯗ ꯍꯥꯎꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯣꯏ ꯃꯉꯥꯔꯤ ꯊꯤꯜꯂꯦ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯩꯕ ꯃꯇꯝꯗ ꯂꯥꯛꯏꯁꯦꯀꯣ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯋꯦ ꯃꯌꯥꯝ ꯑꯩꯁꯦꯀꯣ ꯑꯩ ꯑꯅꯣꯛ ꯑꯩ ꯍꯥꯞꯆꯩꯁꯦ ꯑꯩ ꯁ꯭ꯄꯦꯛꯁꯦ ꯑꯩ ꯍꯥꯟꯅꯗꯩ ꯍꯥꯞꯆꯩꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯉꯩꯗ ꯍꯥꯞꯇ꯭ꯔꯤꯗꯨꯅꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯑꯩꯁꯦ ꯄꯥ ꯍꯥꯞꯄꯒꯤ ꯀꯦꯕꯗꯣ ꯌꯥꯝ ꯌꯥꯝꯃꯟꯗꯧ ꯃꯥꯜꯂꯦ ꯀꯥꯡꯁꯨꯁꯦ ꯄꯥ ꯍꯥꯞꯄꯒꯤ ꯀꯦꯕꯗꯣ ꯑꯗꯨꯗꯨꯅ ꯀꯦꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯗꯨꯅꯅꯦ ꯒ꯭ꯂꯥꯁꯁꯤꯗ ꯈꯦꯔꯦ ꯈꯦꯠꯂꯦꯕ ꯈꯪꯕ꯭ꯔꯥ ꯑꯗ ꯈꯦꯔꯦ ꯈꯦꯠꯄꯗꯣ ꯑꯗꯨꯗꯨꯒꯤꯅꯤ ꯑꯗꯨꯗꯨꯅ ꯒ꯭ꯂꯥꯁꯇ ꯈꯦꯠꯄꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯉꯥꯏꯔꯣꯡꯁꯨ ꯊꯥꯛꯆꯟꯖꯔꯛꯀꯦ ꯑꯗꯒꯤ ꯐꯛꯄꯥꯏꯁꯦ ꯑꯗꯨꯝ ꯃꯊꯛꯇ ꯑꯗꯨꯝ ꯍꯥꯞꯄꯒꯦ ꯑꯗꯨꯗꯨꯒꯤꯀꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯗꯕ ꯑꯩꯒꯤ ꯁ꯭ꯄꯦꯛꯁꯦ ꯎꯞꯆꯗꯕꯅꯦꯕ ꯈꯪꯉꯕ꯭ꯔꯥ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯁꯨ ꯍꯥꯞꯇ꯭ꯔꯦ ꯃꯤꯊꯨꯞꯁꯨ ꯍꯥꯞꯇ꯭ꯔꯦ ꯑꯣꯔꯤꯖꯤꯅꯦꯜ ꯁꯛ ꯊꯣꯛꯂꯛꯑꯕꯅꯦ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯟꯇꯛꯀꯦ ꯅꯤꯡꯊꯝꯊꯥꯅꯤꯅ ꯏꯁꯤꯡ ꯌꯥꯝ ꯀꯟꯅ ꯊꯛꯅꯤꯡꯗꯤꯌꯦ ꯍꯋꯥꯏ ꯊꯣꯡꯕ ꯅꯪ ꯂꯥꯎꯅ ꯐꯖꯅ ꯊꯣꯡꯊꯔꯝꯃꯦ ꯇꯨ ꯍꯥꯎꯋꯦ ꯚꯤꯗꯤꯑꯣꯅꯤꯒ ꯍꯥꯏꯖꯅꯕ ꯅꯠꯇꯦꯀꯣ ꯍꯥꯎꯋꯤ ꯇꯣꯟ ꯆꯅꯨ ꯍꯥꯎꯋꯤ ꯅꯅꯦ ꯍꯋꯥꯏ ꯊꯣꯡꯕ ꯂꯧꯈꯠꯀꯦ ꯑꯍꯥꯟꯕꯩ ꯆꯥꯛꯈꯨꯝꯁꯤꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯧꯈꯠꯆꯔꯒꯦ ꯍꯥꯎꯋꯦ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯑꯃꯒ ꯍꯥꯎꯋꯦ ꯍꯥꯏꯖꯅꯕꯒ ꯅꯠꯇꯦ ꯍꯥꯎꯋꯦꯕ ꯆꯥꯛꯁꯦ ꯐꯣꯡ ꯐꯣꯡ ꯁꯥꯏ ꯍꯥꯎꯋꯦ ꯍꯧꯖꯤꯛꯀꯥꯟ ꯄꯨꯡꯗꯣꯟ ꯌꯥꯝ ꯍꯥꯎꯔꯦꯕ ꯁꯦ ꯃꯦꯡ ꯃꯦꯡ ꯂꯥꯎꯔꯒ ꯆꯤꯛꯄꯗꯒ ꯆꯦꯠꯀ ꯇꯥꯕꯗꯣ ꯑꯗꯨꯅꯦꯕ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯑꯩꯅ ꯈꯔ ꯌꯥꯝꯅ ꯄꯦꯡ ꯇꯧꯈ꯭ꯔꯦ ꯋꯥꯔꯧ ꯌꯥꯎꯗꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯕ ꯅꯠꯆꯗꯦꯀꯣ ꯍꯥꯏꯔꯛꯄ ꯈꯔ ꯌꯥꯎꯕꯗꯣ ꯑꯗꯨꯗꯩꯗ ꯗꯥꯏꯔꯦꯛ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤ ꯏꯟꯗꯥꯏꯔꯦꯛ ꯍꯥꯏꯖꯕꯅꯤ ꯋꯥꯔꯧꯕ ꯌꯥꯗꯦ ꯀꯥꯡꯁꯨ ꯍꯥꯎꯋꯦ ꯊꯨꯝ ꯃꯣꯔꯣꯛꯀ ꯆꯞ ꯆꯥ ꯇꯥꯡꯊꯣꯛꯑꯒ ꯍꯥꯟꯅ ꯌꯦꯡꯕ ꯅꯠꯇꯦꯀꯣ ꯁꯦꯡꯒꯥꯁꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯇꯤꯜꯍꯧ ꯆꯥꯁꯦ ꯐꯨꯟꯒꯦ ꯇꯧꯋꯦ ꯀꯣꯃꯦꯟꯁ ꯄꯥꯊꯣꯛꯇꯕ ꯌꯥꯝ ꯀꯨꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯀꯣꯃꯦꯟꯁ ꯅꯨꯡꯉꯥꯏꯕ ꯂꯩꯔꯖꯥꯠꯅꯤ ꯄꯥꯔꯛꯑꯗꯝ ꯍꯧꯖꯤꯛ ꯃꯤꯆꯤ ꯈꯠꯂꯒ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯦ ꯍꯥꯏꯕ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯀꯦꯃꯦꯔꯥ ꯃꯃꯥꯡꯁꯤꯗ ꯃꯥꯏꯁꯦ ꯊꯥꯡꯖꯟꯕꯗ ꯐꯣꯟ ꯃꯃꯥꯏꯁꯦ ꯊꯟꯕ ꯋꯥꯅꯤ ꯑꯩ ꯃꯥꯏꯁꯦ
aja mati pak pun ngali kan nama hal perkong tu wah dal minum dah itu hendak salak cabai sana dia buat kuat lawan sana apa sih pero kan suwe ne kuat apa tu hap tu hao ya apa minum mai ta mak tak suwe mayam mina sapa se ai dine youtube da ai ne akwai mayam na sannarakpagi mukbang tawba yengbada ai tin kut do ta de yamda khanja ini ama thong cha mi cha ba ju ne tin ne da yo le ba pero kan su kwao ya ai ne na ja tuan mathang da su ne sahaning ba dum lai taraga di buko ya matang ba natraga di buko ne ne da dum habiro aduga mayam da matang request tawrange mayam na sabiro na haibado sajarake buko adu si sabiro na haibado adu haibalo ra kande makada ne lamdo address to kitang hapira mode ta di aina si sajoro haibje ton haise haidi kaide kadai dini haidi kaching deni bo hairasu wangkai deni bo hairasu aina haijabadu sunu ngaije dena ko aduna request tawjabane compulsory nate ko adum nuksibiraga di hapiro haba aina ngamjarakadaba akhoi sida phangbo oitagadi adum chajarakeba amsa luto thoga kan po sa do le bi style do ka do sa do asa akhoi bungogi akhoi chanu piru humbodo adudagi mapam chakwa chasapa sapado as aina takthaba sidi takthaba haidro takhatpa haidro khangde sule le tubani uti thongbodu na ga haw ji kaino ne ko di mai sa da ba am kuiju kuire na nga thongba an cha ba je ngaliba moro achar do am hawi dana moro achar
เอ้ยแม่บางวันทงไปอ่ะงาตุยไปทงบ้ามากกมารุงเอาบ้าเชงจูสารตับเตียวตินกันนู้นอุติกันสิเดียวหุ่มวันนี้เราเก่าเราซาตุเอฟอะจะอำไหนเนี่ยอาจจะสู้ไก่นาเกสรเดินช่างวัดเลยไก่นาเกสรเดินช่างวัดเลยฮาระไอเนี่ยตุ้มล็อกคนปะนุ่งอาจารย์ที่ก็จะสมัครเล่มเนี่ยนุ่งอาแต่จะตัวเตี้ยหางนะปะคุดกระซักกระซักหางท่านเองเนี่ยไปอีเซ่พุ่นจะแหละงักสนุกมันเอาไปชุ่มชุ่มจะแหละปะกูใครตัวแหละบ้านขายนุ่งอาขวดปะกันป้าอันไอ้เสียมีในเพลงยามตรงไหนแบบเพลงตรงบางวิดีโอไม่ยามต่อยังไม่ยามนุ่งไงแบบเพลงตรงบุจะให้เตี้ยไปกันนาดน้องแต่อีสุดท้ายตรงตาเลยคุยเยอะอาร์เจไม่เต้นนะบิเจนเดตเอาขึ้นไปดูบิเจนน่ะเราทารักว่าไม่ยามตัวไม่เปี่ยมบิเจนนั่งไวรัลจัดซะรู้นะเจ๊กี้บอลเลยจัดซะรู้ไวรัล YouTube से इनाम थोड़ा तो बने में से इसी चीज पे तो नहीं ने अकोई लेकर जा अकोई ये YouTube से अकोई की दी फैमिली नहीं को मैं अमा की ना बस ये तो ना लगा मैं हम जो है भी हम बिजन थोड़ा तो बने में से YouTube से इसी चीज एक पर दोंता हुआ है बा अदुना नसे ना हानी से नुची ना तुम लाओ है बा चाप ने माना खुदों बिकार मान तो हुआ कर मान चाप खुदों बिकार मजाम फटे है ना मेरे को मैं हम चल लूंมาวันนี้วิลูหงอ่ะพวกมาทำดักอ่ะฮะคนเสือนะฮะมีสิการเลยฮะน่ะคนดูมีสมาการชกปัญญาหายในวันนี้ก็เด็กเส้นรถไปอ่ะจับตาเสร็จนานรวยแล้วไอ้หมูบักซิมุสาระแกไอ้งาไซส์จามาพูดจาระนี่สิจะเม่งเราบ้าหาวบุโดดเลยทำจะเอาไว้แบบอีสานก็จะหนีไปหาวแล้วนี่เฮ้หาวดมันบลามุกุยองยองชาจะเกะก็อ้อมเนี่ยมันยังไงอ่ะดูสิอ่ะเปียกแหละ好了มากูจะมวยทางทุกท่านนี่ก็ตกไปทางเนี่ยครับคำเดียวก็ต้องตอบเราถูกอ่ะแม่มเสียยากาโทอีละแกนวดกาโท
아따로 하왜 나 가지 있잖아 비텀비 하왜มันไม่รู้สิวิดีโอโอ้ยนั่นเมื่อกี้ไม่ยอมข้างดำนี่สิมันทำเต็มที่ยังไงไม่ยอมแกมทำเกินแกมนุ่งสีเกินดูดิไม่ยอมไอ้กิมุบังสุรุ่ยจะเร่ไอ้กิเป่งเป่งสุรุ่ยจะกระเร่ที่ดำมักตะดี amaju haijarang gelo rakpada ado anoba aigi video sibu kai samge video sibu anoba yang biba ichinina oitaragadi subscribe toksan biramo share su tobio like tobio comments tobio kawidadi video sinungai bitaragadi ado ngasi da maktadi aigi mubang se matang saida loisandarage mathang da sunungai nungai video puraga lakpa ngambo ijage aduga prank video su ai try tawraga yengjarake sure haibadi ngamde ado ai di haide ko prank tawbase ado ngasi gidamakta di kainarasi bye bye